Haukiba ing kumja lisingani kungo humdoigi me ahum numita Manipur da kundariba Maphurup ama oiriba maitegi mayokta atomnana miram dagi changlakpa kuki narco terroristing na torbung bangla kangbai maikei romda kundariba maitei singbo mayum mai thaduna talakpugi thokdok thoki numit asidagi maitai amadi kuki anigi akanba mihat mipun yum mai thaduna tanbagi thabak thorom kya leptana chatharaki thadok sin namaram oiraga masagi ponafom lamdamgi damak Maphurup maitegi damak thawai na pontha katkhraba athobising asi phawda langla langjin thidokpa ngamdana mangkiba maitai ereicha singgi emung manunggi awabada saruk yajari asi English ngani kunga tarukki me ahum kuki narco terroristing na lamdam asigi Maphurup maitegi mayokta miat mipun leptuna chatharakliba asi chahi ahum mapung phare lamdam asigi mapi mapa oiriba lengak pairiba singna thokliba irang asibu losinbagi matam thille lamdam asigi miam mahiroi sing chingkhong chingagi longmi sing irang asina hojiksu soanba mipaiba leptri Manipur lengakna athubada kuki narco terroristing bo paratambiduna ingtapa lamdam ama oina thambiyo Government of India na atopa India ge achoba state singda thokpa conflict crisis singda lumna lawi Manipur ge issue asibuna sanglaba chahi ahum asibu loisendana thamliba asina kari wafam laibagino central processing masing yamna thajilakwa asina irang asigi solution nate haiba lamdam asigi mepum khudimakna khange